ꯑꯗꯣꯝ ꯑꯩꯈꯣꯏꯅ ꯍꯤꯡꯕꯗ ꯆꯪꯗꯕ ꯌꯥꯗ꯭ꯔꯕ ꯑꯣꯛꯁꯤꯖꯦꯟ ꯑꯁꯤ ꯁꯦꯀꯦꯟ ꯈꯔ ꯃꯥꯡꯈ꯭ꯔꯒꯗꯤ ꯀꯝꯗꯧꯒꯅꯤ? ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯈꯪꯅꯤꯡꯉꯒꯗꯤ ꯈꯗ꯭ꯔꯛ ꯃꯗ꯭ꯔꯛ ꯍꯥꯏꯔꯤꯕ ꯆꯦꯅꯦꯜ ꯑꯁꯤꯗ ꯉꯥꯏꯍꯥꯛꯇꯪ ꯀꯣꯏꯊꯣꯛꯄꯤꯔꯛꯎ꯫ ꯄ꯭ꯔꯤꯊꯤꯕꯤꯁꯤꯗꯒꯤ ꯑꯣꯛꯁꯤꯖꯦꯟ ꯑꯁꯤ ꯃꯥꯡꯈ꯭ꯔꯦꯅ ꯉꯥꯏꯍꯥꯛ ꯈꯜꯂꯁꯤ꯫ ꯁꯦꯀꯦꯟ ꯈꯔꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯁꯤ ꯁꯨꯞꯅꯇꯒꯤ ꯁꯣꯔ ꯍꯣꯟꯕ ꯑꯁꯤ ꯉꯥꯏꯍꯥꯛꯈꯛ ꯂꯦꯞꯀꯗꯧꯔꯤꯕ꯭ꯔꯥ, ꯊꯤꯡꯒꯗꯧꯔꯤꯕ꯭ꯔꯥ, ꯅꯠꯇ꯭ꯔꯒ ꯅꯨꯡꯁꯤꯠꯀꯤ ꯀꯨꯌꯣꯝ ꯑꯦꯠꯃꯣꯁꯐꯤꯌꯔ ꯑꯁꯤꯗꯒꯤ ꯀꯔꯤ ꯊꯣꯛꯄ ꯌꯥꯏ? ꯄ꯭ꯔꯀꯤꯇꯤꯒꯤ ꯑꯀꯣꯏꯕꯒꯤ ꯐꯤꯕꯝꯗꯅ ꯀꯔꯤ ꯑꯍꯣꯡꯕ ꯄꯨꯔꯛꯀꯅꯤ? ꯑꯩꯈꯣꯏ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯉꯥꯏꯍꯥꯛ ꯀꯣꯛ ꯉꯥꯎꯃꯤꯟꯅꯁꯤ꯫ ꯑꯗꯣꯝ ꯃꯣꯔꯥ ꯑꯃꯗ ꯅꯤꯡꯊꯤꯅ ꯐꯝꯊꯕꯤꯌꯨ, ꯑꯗꯨꯒ ꯃꯄꯨꯡ ꯐꯥꯕ ꯅꯨꯡꯁꯥ ꯁꯣꯔ ꯑꯃ ꯅꯤꯡꯊꯤꯅ ꯍꯣꯟꯖꯤꯟꯕꯤꯌꯨ꯫ ꯅꯨꯡꯄꯥꯟ ꯐꯥꯎꯕ ꯑꯄꯦꯟꯕ ꯑꯃꯗꯤ ꯍꯥꯏꯐꯦꯠ ꯐꯥꯎꯕꯤꯔꯝꯒꯅꯤ ꯈꯟꯖꯩ꯫ ꯑꯗꯣꯝꯅ ꯍꯣꯟꯖꯤꯟꯕꯤꯔꯤꯕꯗꯨ ꯑꯣꯛꯁꯤꯖꯦꯟꯅꯤ, ꯃꯔꯨꯑꯣꯏꯅ ꯅꯥꯏꯇ꯭ꯔꯣꯖꯦꯟꯅ 78%, ꯑꯦꯠꯃꯣꯁꯐꯤꯌꯔ ꯑꯁꯤꯒꯤ 21%ꯗꯤ ꯑꯣꯛꯁꯤꯖꯦꯟꯅꯤ꯫ ꯂꯦꯝꯍꯧꯔꯤꯕ 1% ꯑꯁꯤꯗꯤ ꯑꯥꯔꯒꯣꯟ, ꯀꯥꯔꯕꯣꯟ ꯗꯥꯏꯑꯣꯛꯁꯥꯏꯗ ꯑꯃꯗꯤ ꯑꯦꯂꯤꯃꯦꯟꯠꯁꯤꯡꯅꯤ꯫ ꯑꯦꯠꯃꯣꯁꯐꯤꯌꯔ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯥꯡ ꯀꯥꯏꯕ ꯒ꯭ꯌꯥꯁ ꯑꯣꯏꯖꯗ꯭ꯔꯕꯁꯨ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕꯗꯤ ꯑꯣꯛꯁꯤꯖꯦꯟꯅ ꯑꯣꯏ꯫ ꯑꯣꯛꯁꯤꯖꯦꯟ ꯑꯁꯤ ꯂꯩꯔꯝꯗꯕ ꯇꯥꯔꯒꯗꯤ ꯎ ꯋꯥ, ꯁꯥ ꯉꯥ, ꯏꯁꯤꯡ ꯑꯃꯁꯨꯡ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯍꯥꯏꯕ ꯖꯥꯇꯤ ꯑꯁꯤ ꯉꯁꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯂꯣꯏ꯫ ꯁꯦꯀꯦꯟ ꯈꯔꯈꯛ ꯍꯥꯏꯕꯅꯤꯅ ꯇꯥꯕꯗꯗꯤ ꯄꯪꯌꯥꯝ ꯌꯥꯝꯕ ꯅꯠꯇꯦ ꯍꯥꯏꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯈꯟꯕꯤꯔꯝꯒꯅꯤ꯫ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯤ ꯑꯌꯥꯝꯕꯅ ꯁꯦꯀꯦꯟ 30 ꯃꯨꯛꯇꯤ ꯁꯣꯔ ꯊꯤꯡꯗꯨꯅ ꯂꯩꯕ ꯂꯣꯏꯅ ꯉꯝꯃꯤ꯫ ꯑꯣꯛꯁꯤꯖꯦꯟ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯅ ꯐꯥꯎꯕ ꯈꯪꯕꯗ ꯉꯥꯏꯍꯥꯛ ꯃꯇꯝ ꯂꯧꯒꯅꯤ꯫ ꯁꯦꯀꯦꯟ ꯈꯔꯈꯛꯀꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯥ ꯁꯣꯔ ꯍꯣꯟꯗꯣꯛ ꯍꯣꯟꯖꯤन ꯇꯧꯕꯗꯗꯤ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯑꯗꯨꯝ ꯂꯩꯈꯤꯒꯅꯤ꯫ ꯑꯗꯨꯕꯨ ꯑꯇꯣꯞꯄ ꯑꯆꯠ ꯆꯠꯇ ꯂꯦꯡꯂꯤ ꯄꯥꯜꯂꯤꯕ ꯑꯃꯗꯤ ꯍꯛꯆꯥꯡꯒꯤ ꯀꯌꯥꯠꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯀꯝꯗꯧꯒꯅꯤ? ꯀꯩꯁꯨ ꯇꯧꯕꯤꯔꯣꯏꯗꯅ ꯈꯨꯝꯅꯤꯡꯕ ꯃꯤꯑꯣꯏꯁꯨ ꯌꯥꯎꯔꯝꯒꯅꯤ, ꯅꯠꯇ꯭ꯔꯥ? ꯁꯨꯞꯅꯒꯤ ꯁꯦꯀꯦꯟ 5ꯈꯛ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯗ ꯑꯀꯤꯕꯒꯤ ꯃꯁꯛꯇ ꯍꯣꯡꯂꯛꯀꯗꯧꯔꯤꯕꯅꯤ꯫ ꯄꯨꯔꯥ ꯗꯂꯥꯟ ꯑꯃꯗꯤ ꯈꯨꯗꯝ ꯑꯣꯏꯅ ꯕꯨꯔꯖ ꯈꯂꯤꯐꯥ ꯑꯃꯗꯤ ꯀꯪꯀ꯭ꯔꯤꯠꯅ ꯁꯥꯕ ꯄꯣꯠ ꯈꯨꯗꯤꯡꯃꯛ ꯆꯨꯝꯅ ꯂꯦꯞꯇꯨꯅ ꯂꯩꯒꯅꯤ ꯍꯥꯏꯕꯁꯤꯃꯗꯤ ꯍꯧꯖꯤꯛꯇꯒꯤ ꯅꯪꯒꯤ ꯋꯥꯈꯜ ꯑꯗꯨꯗꯒꯤ ꯊꯥꯗꯣꯛꯂꯣ꯫ ꯑꯩꯈꯣꯏꯅ ꯕꯤꯂꯥꯃꯇꯤ ꯍꯥꯏꯕꯗꯤ ꯁꯤꯃꯦꯟ ꯀꯥꯏꯅ ꯍꯥꯏꯔꯤꯕ ꯑꯁꯤꯁꯨ ꯀꯪꯀ꯭ꯔꯤꯠꯀꯤ ꯃꯆꯜ ꯑꯃꯅꯤ, ꯍꯥꯏꯕꯗꯤ ꯌꯦꯟ ꯊꯣꯡꯕꯗꯒ ꯃꯤꯠ ꯃꯁꯂꯥ ꯍꯥꯞꯄꯗꯣ ꯑꯗꯨꯒꯨꯝꯕꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯁ꯭ꯇ꯭ꯔꯛꯆꯔꯁꯤꯡ ꯑꯁꯤ ꯆꯤꯟꯊꯕ ꯇꯧꯗꯅ ꯇꯤꯟꯊꯔꯛꯀꯅꯤ, ꯄꯨꯡꯇꯨꯝ ꯇꯨꯝꯂꯅꯤ꯫ ꯀꯪꯀ꯭ꯔꯤꯠꯀꯤ ꯐꯥꯖꯤꯟ ꯄꯨꯟꯁꯤꯟꯕꯒꯤ ꯃꯊꯧꯁꯤ ꯑꯣꯛꯁꯤꯖꯦꯟꯅ ꯇꯧꯏ꯫ ꯑꯣꯛꯁꯤꯖꯦꯟ ꯌꯥꯎꯗ꯭ꯔꯕꯗ ꯀꯪꯀ꯭ꯔꯤꯠꯇꯤ ꯁꯨꯞꯅꯇꯒꯤ ꯏꯆꯝ ꯆꯝꯕ ꯎꯐꯨꯜꯒꯨꯝꯕꯅꯤ, ꯏꯁꯝ ꯁꯝꯅ ꯍꯥꯏꯔꯕꯗ ꯀꯣꯜꯒꯦꯠ ꯌꯥꯎꯗ꯭ꯔꯕ ꯕ꯭ꯔꯁꯀꯨꯝꯕꯅꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯂꯩꯔꯤꯕ ꯕꯤꯜꯗꯤꯡꯁꯤꯡꯒꯤ ꯍꯥꯏꯔꯒꯗꯤ ꯅꯤꯡꯊꯤꯅ ꯌꯦꯡꯁꯤꯟꯕꯤꯗ꯭ꯔꯕ ꯙꯥꯇꯨ ꯈꯨꯗꯤꯡꯃꯛ ꯊꯨꯅꯃꯛ ꯑꯃꯒ ꯑꯃꯒ ꯁꯧꯖꯤꯟꯅꯔꯛꯂꯅꯤ꯫ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯙꯥꯇꯨꯁꯤꯡ ꯑꯁꯤꯗ ꯑꯃꯒ ꯑꯃꯒ ꯁꯧꯖꯤꯟꯅꯈꯤꯗꯅꯕ ꯑꯣꯛꯁꯤꯗꯦꯁꯟ ꯊꯣꯛꯄ ꯀꯨꯌꯣꯝ ꯂꯦꯌꯔ ꯑꯃ ꯌꯥꯎꯔꯤ꯫ ꯃꯁꯤꯒꯤ ꯂꯦꯌꯔ ꯑꯁꯤ ꯃꯥꯡꯈꯤꯕꯅꯅꯤ ꯙꯥꯇꯨꯁꯤꯡ ꯑꯁꯤꯅ ꯁꯧꯖꯤꯟꯅꯔꯤꯕꯁꯤ꯫ ꯃꯇꯝ ꯑꯁꯤꯗ ꯅꯪꯅ ꯇꯨꯔꯦꯜ ꯇꯣꯔꯕꯥꯟꯗ ꯅꯠꯇ꯭ꯔꯒ ꯁꯃꯨꯗ꯭ꯔꯒꯤ ꯃꯅꯥꯛꯇ ꯐꯤ ꯃꯇꯠ ꯃꯔꯥꯡ ꯁꯦꯠꯇꯨꯅ ꯏꯪꯂꯤꯁ ꯐꯤꯂꯝꯒꯤ ꯅꯨꯄꯤꯒꯨꯝꯅ ꯄꯣꯊꯥꯗꯨꯅ ꯂꯩꯔꯕꯗꯤ ꯇꯝꯊꯤꯔꯕ ꯁꯟꯕꯔꯟ ꯑꯃꯒꯤ ꯃꯥꯌꯣꯛꯅꯅꯕꯒꯤꯗꯃꯛ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯂꯩꯕ ꯌꯥꯔꯅꯤ꯫ ꯃꯇꯝ ꯑꯗꯨꯗꯗꯤ ꯖꯣꯏ ꯁꯟꯁꯀ꯭ꯔꯤꯟꯅꯒ ꯆꯟꯅꯐꯝ ꯂꯩꯔꯣꯏ꯫ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯅꯨꯃꯤꯠꯀꯤ ꯑꯜꯇ꯭ꯔꯥꯚꯥꯏꯑꯣꯂꯦꯠ ꯔꯦ ꯉꯥꯛꯊꯣꯛꯅꯕ ꯑꯩꯈꯣꯏꯒꯤ ꯆꯨꯡꯑꯣꯏ ꯑꯣꯏꯔꯤꯕ ꯑꯣꯖꯣꯟ ꯂꯦꯌꯔ ꯑꯁꯤ ꯑꯣꯛꯁꯤꯖꯦꯟꯅ ꯁꯦꯝꯕꯅꯤ꯫ ꯑꯣꯛꯁꯤꯖꯦꯟ ꯃꯥꯡꯈꯤ ꯍꯥꯏꯕꯁꯤ ꯏꯌꯔ ꯄ꯭ꯔꯦꯁꯔꯗꯁꯨ 21% ꯃꯥꯡꯈꯤ ꯍꯥꯏꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯅꯔ ꯏꯌꯔ, ꯅꯥꯀꯣꯡꯒꯤ ꯃꯅꯨꯡ ꯊꯪꯕ ꯁꯔꯨꯛ ꯑꯁꯤ ꯄꯣꯈꯥꯏꯔꯛꯀꯅꯤ꯫ ꯑꯁꯨꯛ ꯇꯝꯊꯤꯕ ꯏꯌꯔ ꯄ꯭ꯔꯦꯁꯔꯗ ꯍꯣꯡꯂꯛꯄ ꯍꯥꯏꯕꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯁꯃꯨꯗ꯭ꯔꯒꯤ ꯏꯔꯣꯜꯅꯨꯡꯗ ꯃꯤꯇꯔ 2000 ꯍꯦꯟꯅ ꯂꯨꯊꯅ ꯈꯪꯇꯥ ꯇꯥꯁꯤꯟꯈꯤꯕꯒ ꯆꯞ ꯃꯥꯟꯅꯅ ꯊꯣꯛꯀꯅꯤ꯫ ꯇꯦꯜꯂꯕ ꯃꯤꯀꯨꯞ ꯈꯔ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯅꯥꯀꯣꯡ ꯑꯁꯤꯅ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯗꯨꯕꯨ ꯆꯨꯁꯤꯟꯅꯅꯕꯒꯤ ꯃꯇꯝ ꯐꯪꯍꯧꯔꯣꯏ, ꯄꯣꯈꯥꯏꯕꯅ ꯍꯥꯟꯈꯤꯅꯤ꯫ ꯑꯣꯛꯁꯤꯖꯦꯟ ꯂꯩꯇꯕꯅꯤꯅ ꯃꯩ ꯍꯥꯏꯕꯁꯤꯃꯁꯨ ꯂꯩꯔꯔꯣꯏ꯫ ꯂꯦꯡꯂꯤ ꯄꯥꯜꯂꯤꯕ ꯑꯃꯗꯤ ꯍꯋꯥ ꯒꯥꯔꯤꯁꯤꯡꯁꯨ ꯃꯊꯧ ꯇꯧꯔꯔꯣꯏ꯫ ꯅꯣꯡꯊꯛꯇ ꯄꯥꯏꯔꯤꯕ ꯑꯦꯔꯣꯄ꯭ꯂꯦꯟꯁꯤꯡ ꯑꯁꯤꯁꯨ ꯅꯧꯔꯤ ꯃꯔꯨꯅ ꯄꯥꯜꯂꯕ ꯎꯆꯦꯛ ꯑꯃꯒꯨꯝ ꯄꯨꯏꯔꯨꯞ ꯄꯨꯏꯔꯨꯞ ꯇꯥꯔꯛꯂꯒꯅꯤ ꯂꯩꯃꯥꯏꯗ꯫ ꯀꯥꯔ ꯃꯤꯂꯤꯌꯟ ꯀꯌꯥ ꯑꯃꯁꯨ ꯃꯈꯣꯏꯒꯤ ꯂꯝꯕꯤꯗ ꯂꯦꯞꯇꯨꯅ ꯂꯩꯒꯅꯤ, ꯆꯞ ꯂꯦꯞꯀꯅꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯈꯪꯁꯤꯟꯕ ꯌꯥꯏ ꯃꯗꯨꯗꯤ ꯅꯨꯃꯤꯠꯀꯤ ꯃꯉꯥꯜ ꯑꯁꯤꯅ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯑꯦꯠꯃꯣꯁꯐꯤꯌꯔꯗ ꯌꯧꯔꯛꯄ ꯃꯇꯝꯗ ꯅꯨꯡꯁꯤꯠꯇ ꯌꯥꯎꯔꯤꯕ ꯒ꯭ꯌꯥꯁ ꯑꯃꯁꯨꯡ ꯄꯥꯔꯇꯤꯀꯜ ꯃꯌꯥꯝꯁꯤꯅ ꯃꯥꯏꯀꯩ ꯈꯨꯗꯤꯡꯃꯛꯇ ꯆꯥꯏꯊꯣꯛꯍꯜꯂꯤ꯫ ꯕ꯭ꯂꯨ ꯂꯥꯏꯠ ꯑꯦꯠꯃꯣꯁꯐꯤꯌꯔꯗ ꯂꯩꯕ ꯅꯨꯡꯁꯤꯠꯀꯤ ꯑꯄꯤꯛꯄ ꯃꯣꯂꯤꯀꯨꯂꯔ ꯀꯌꯥꯅ ꯃꯥꯏꯀꯩ ꯈꯨꯗꯤꯡꯗ ꯁꯟꯗꯣꯛꯈꯤ꯫ ꯑꯗꯨꯕꯨ ꯑꯇꯣꯞꯄ ꯃꯆꯨꯁꯤꯡꯗꯒꯤ ꯕ꯭ꯂꯨꯁꯤꯅ ꯇꯦꯟꯁꯤꯜꯂꯕ ꯄꯤꯛꯊꯔꯕ ꯋꯦꯕ ꯑꯃ ꯑꯣꯏꯅ ꯁꯟꯗꯣꯛꯈꯤꯕ ꯃꯔꯝꯅ ꯑꯇꯣꯞꯄ ꯃꯆꯨꯁꯤꯡꯅ ꯆꯥꯏꯊꯣꯛꯄ ꯁꯟꯗꯣꯛꯄꯒꯤ ꯆꯥꯡꯗꯤ ꯌꯥꯝꯅ ꯍꯦꯜꯂꯤ꯫
ꯃꯔꯝ ꯑꯁꯤꯅ ꯑꯩꯈꯣꯏꯅ ꯑꯌꯥꯝꯕ ꯃꯇꯝꯗ ꯑꯇꯤꯌꯥ ꯑꯁꯤ ꯏꯒꯣꯛ ꯃꯆꯨ ꯑꯣꯏꯅ ꯎꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯦꯠꯃꯣꯁꯐꯤꯌꯔꯗꯒꯤ ꯑꯣꯛꯁꯤꯖꯦꯟ ꯃꯥꯡꯈ꯭ꯔꯕ ꯃꯇꯝꯗꯨꯗꯗꯤ ꯑꯇꯤꯌꯥ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯃꯝꯁꯤꯜꯂꯒꯅꯤ꯫ ꯃꯁꯤ ꯄꯨꯝꯕꯁꯤ ꯊꯣꯛꯂꯤꯉꯩ ꯆꯩꯔꯛ ꯑꯁꯤꯗ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯄꯥꯜ ꯏꯊꯪ ꯊꯪꯕ ꯁꯣꯂꯤꯗ ꯁꯦꯜ ꯍꯥꯏꯕꯗꯤ ꯀ꯭ꯔꯨꯁ ꯑꯁꯤ ꯃꯄꯥꯛ ꯃꯄꯥꯛ ꯆꯦꯛꯈꯥꯏꯗꯨꯅ ꯂꯩꯅꯨꯡꯗ ꯀꯤꯟꯊꯕ ꯍꯧꯔꯛꯂꯅꯤ꯫ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤ 45%ꯗꯤ ꯁꯦꯝꯖꯤꯟꯅ ꯁꯦꯝꯕ ꯑꯣꯏꯕꯅꯅꯤ꯫ ꯑꯁꯨꯝꯅ ꯀꯤꯟꯊꯔꯛꯄ ꯅꯤꯡꯈꯥꯏꯔꯛꯄꯁꯤꯅ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯂꯩꯃꯥꯏꯁꯤꯗ ꯂꯩꯔꯤꯕ ꯑꯆꯠ-ꯆꯠꯇ ꯑꯉꯥꯡ ꯅꯨꯄꯤ ꯁꯟ ꯕ꯭ꯔꯥꯍꯃꯟ ꯑꯃꯠꯇ ꯈꯥꯛꯇꯅ ꯑꯩꯈꯣꯏ ꯄꯨꯝꯕꯕꯨ ꯑꯄꯟꯕ ꯑꯊꯤꯡꯕ ꯑꯃꯠꯇ ꯌꯥꯎꯗꯅ ꯂꯩꯔꯣꯜꯅꯨꯡꯗ ꯅꯝꯁꯤꯟꯈꯤꯅꯤ꯫ ꯑꯁꯤꯅ ꯑꯃꯨꯛ ꯒ꯭ꯔꯦꯚꯤꯇꯤꯅ ꯁꯥꯟꯅꯕ ꯀꯨꯝꯍꯩꯅꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛ ꯐꯕ ꯑꯃꯗꯤ ꯃꯁꯤꯃꯛꯇꯤ ꯊꯣꯛꯀꯅꯤ ꯍꯥꯏꯕ ꯂꯩꯇ꯭ꯔꯤꯕꯅꯤꯅ ꯅꯤꯡꯊꯤꯅ ꯑꯃꯨꯛꯁꯨ ꯐꯝꯊꯕꯤꯌꯨ, ꯂꯣꯏꯅꯅ ꯃꯄꯨꯡ ꯐꯥꯕ ꯅꯨꯡꯁꯥꯁꯣꯔ ꯑꯃꯠꯇ ꯅꯦꯅꯥ ꯇꯥꯅ ꯍꯨꯟꯁꯤꯟꯕꯤꯌꯨ꯫